अहानबदंग असगी मरोइबा पाउ पिजरे PR लाकनबा थवोइना डिमांड तौबा लेबना पॉपुलर गवर्नमेंट से मंगम खिरोइ मखाताना PR अमुकसु सांगदोरकिनि हाइना खुराई एसगी MLA लेसांगथेम सुसिंद्रोना हाइख्रे अपिकवा स्टेट असिदा थोकलिबा चही अनि हेलकलबा इरांग असि लोइसिनबा ngamdribasi करी करंबा अरोनबा एजेंडा लेबदगी लोइसिनदबनो हाइबसे हंगनिंgi हाइना कांग्रेस लुचिंगबा ओक्रम इबोबिना हाइख्रे मणिपुर लेंगाक नंगाहक लेतना स्ट्रीट वेंडर सिंह तकथोकपा यानिंगदबा फोंदोक्रे अमदी रूलिंग अमदी ओपोजिशन ना मियामगी याफननबा हुन्नबा तोकपिरो हाइना MPDF की सेक्रेटरी सापम समूंगना हाइख्रे खुरुमजरी ISTB पाउ मेरेंग ताबिब पुनमकु तराम नोकचुरे ngasi gi maroi ba pausing miam da pijari PR lakna ba thawoina demand tawba leibna popular government se bangam khiroi makha tana PR amukasu sangdora khini haina kurai SC gi MLA laisang them susindrona laisang them sagai apun balufna sinduna pangthokiba meritorious award yenthokpa gi thoramda fongdokre kurai sajo laikai tinsit rota leiba mitin sanglen da pangthokiba thoramadu da koktruk ki ward member oiramba laisang them upro BT Kendrojit University gi resident director laisang them Suresh Dr laisang them jibit laisang them sagai apun baluf ki president laisang them joy tombina chingba singna sarugya ke tharamadu da laisang them sagai chamarak tegi class 10 degi MA forward makok thonglakhraba mahiroi sing tongan ba sports event sing da medal lawrkraba sanaroi sing amade art and culture da award phonglakhraba sing pungning thogat ke susindro na makha ta ki bada BJP na lenga kwairam banina BJP gi oina di manipur da PR lakhaninde PR lakna ba parliament demand tokiba Congress MP amadi makoi manga khak lerabasu no confidence motion thangatuna lengak thugaina na ba honarakpada PR asi lakibani PR laktringaidana PR lakna ba demand toba laklaba matung dana miyam gi awaba uba saraga PR lokthokna ba demand togduna drama sanabani manipur gi yamna luribasi PR lakna ba demand toriba Congress ta karisu haide miyam gi lengak leina na ba honariba BJP da aran ba tahalaga leire Congress na manipur maithakta thangalaga vote hurale haiba campaign toribasi oiroidaba khongthangni vote हुरान येंगे हरबदी मणिपुर की हौगदबनी हंदकी MP इलेक्शन दा चिंगदा कांग्रेस ना पाक्तकना फंखिबा मफम सिंह अमदी तंपा के मफम खरदा थिगतपा मथुक ताई हाइकी PR से कंटिन्यूस तौरकनी ने खले करी मरम गिनो आरा कांदा PR डिमांड तो मी मसिंग याम ले मनुंग द PR से तुम ले हनिंग बाय कर PR दी डिमांड तो थोरबा PR दी लाखरबा अदु मु गा लेरगा PR से मु थमिरनु गा हरगा मयाम के अवाजी ये कांदा धर्मा तो बाय तारे ने अदु मी से मसिंग याम यामे अदु ने अखोई से PR से अखोई दी मिनिस्टर ओरमे अखोई गवर्नमेंट दुम लेनिंगे अदु अखोई गवर्नमेंट लेनिंगसु गवर्नमेंट लेनिंग दब मी ने मसिंग याम मनिना अदुना मरम ओर कांदा ने अदुना कंटिन्यूस तौगिनी आई खले दमाइना PR डिमांड तो इस नो खोइनो उरे सरकार कायरी कांग्रेस की मंगा हौरई नत्रो मैंने है मोई अखोई मंगा कदोना मोई मंगा खाई बेरा लेसे मोई मंगा मणिपुर की खल तौरमदी हेन फगद स्वाइदना मणिपुर की खनब साब सोनर अंडरस्टैंडिंग तौरकान हेद तब हजिना कन्न तौरीदो मोई वोटर की वोटर की अखोई मणिपुर हाँ चुथोको मखोइना एब्सोल्यूट मेजोरिटी फंगिबा चिंगी एब्सोल्यूट मेजोरिटी फंगिबा तंपा की मफम खरा कमाय फंगिनो मैम हाँ चुथोको मोई लाउरीदो कानरो Office of the Member of Parliament Lok Sabha Inner Manipur Kaisamthong Tof Leirakna Ahan Basinba the role of legislator in tackling the present crisis and crafting a new Manipur haiba theme ge state level essay competition da makong mathang tarakna singda manamathum gyanthokpagi thoramama lamfel pata leba Indian Medical Association ge manhole da panghukre thoramadu da CLP leader Okram Ibovi editor Imphal Review of Arts and Politics Pradeep Fanjobam Saite Academy awardee Sarat Chanthiam Jawaharlal Nehru University Delhi Dr Gurumayum Amarjit Sharma MP Dr. Angomcha Bimol Akoijam Amadi Mahiru Kyasu Sarugyaki Thoramadu da competition adu da makong mathang taraklaba Mahiru sing the certificate memento Amadi Kas award Kyasu Kusinaki Thorongamari Lenana CLP leader Okram Ibobina Sigumba essay competition ama sinduna lamdamasigi haurakliba Mahiru sing da hena pukning thogatpagi Amadi Makoina Khangliba Fongdok ningliba sing adugi Fongdok Phonggi pam Fombak ama pibibasi afaba khongthang amani hainingi Manipur da thokliba chahi ani khara helaklaba irang asi karana su thonghaningamloi haujiksu irang asi mapum fana loishinbagi
bagi fibam su uba fangdri irang asina maram oraga lamdam asigi furup khudingmak awa saitheng nangbata natana senmitlon gi fibam su aduki matik sokchil haibasi mipung khudingmak na khange India gi state kharada sigumba thohaning daba thodok kaya thokiba miyamna khange madugi irang khudingmak numit kharani gi manungda loshin kiba ngaktani adubu apikpa state asida thokliba chahi ani halaklaba irang asi loshin bangam dibasi kari karamba aronba agenda laibadagi loshin dibano haibasi hangninge ngasigi haurakliba mahiroi singna tungi yumbini matam leiba khibikta thamoi sengba integrity leiba amadi achumbagi dambak mama leiba ki damak thauna fana thengnaba ngamba mathoktai haiki Government of India की कई role no machine either hidden or secret agenda machine prolong way machine program से छोटा उतना थमगा nation से काना बलाएगा ना तो state से काना बलाएगा program से वो गम थमगा छोटा बिरगा मन से तंगो लेगा अनुभव मणिपुर में मधुगी यात्रा बिरगनी है से भारत सरकार का स्टेट लेगा एजेंसी पुनमका इनमेबल मैम मसी आई वाखन खरा मोक्सबनी अदुना थमोई सेंबा इंटीग्रिटी लेगा अचुंबगी नंगला सीरपीदना हानगी सही लिसिंग कया हेना गैरनबा खबई पाई पुना थमेरम बमनी से सिकी कल्चर मसी ट्रेडिशन खम अलिया हलम मैम एक्सपीरियंस लेवल मैम की भाष का हानगी शांति लेगा ईश्वर लेगा मणिपुर में लाना वाला कोई पुनः अवतार लंबी Amarom dangasigi thauramadu MP Lok Sabha Inner Manipur Dr. Angomcha Bimol akoi jamna khunai ama saukhat pahabasi education amadi health yaudragadi furup adu kaidong da chaukat pa khunai ama oibangam loi 2001 dagi 2023 fawa sanglaba chahi kungani thoyasi lamdamasida saukhat khongthangbu oiro vision amatta yaudana hiram khuding bakta maning hanbag loinana karigumba amata tawwa ngamlamdribasi karigino habasi asowa wahang ama oiduna lairi asigumba maram mayam sing ngasidagi haurakliba tungi mirol orakadori ba aikhogi lamdamasigi mahiroi sing asi semgataba yade iba haitaba yade lamdam asigidamak atopa state singi miyamga karamna thengnagani kari tawgani haibani chingbasi mahiroi sing asida khanghandaba yade makoibu thauna haptuna makhong sombina naba achangba mahiroi amadi mioi amamam oirakna nabagi wakalonda essay competition asi pangthokpani haiki point of view se parliament manunda ni khangde seminar hoda ni khangde mapan ni public space ni khangde poche khangnaga mimana ngamba ibanga mi thola taru ine bose marginalized or guy koi warda ne koi lan le koi phatta ta le koi na asoi ta le koi parent se kadai education da phasana train to da adu matik cha mi thokta ba kunai mo ine abse koi miyam ka ko pai masi se ma thokta chunga ki certificate pai college quite ki phaba university ki quite ki le se na se pichhi ki mountain thana chati ba le pa nan mo China ka ni invest of the last kun chahi kun da koi na o ga international ranking da mo university se am yaw garam da chahi kun ki man da mo ni man da le university se world ki ranking da mo pai ke option le kari no ha vision yaw ga implement to Manipur ki chahi kun 2001 June crisis na May 2003 bawda machi le da le masjid is the land that single was stage da ngalo ka ke do no kolom na ya ko na to I khudom thi si Rumhal Theatre Imphal da Salai Taret Apunba Nupi Samas Lop Kwairamban Bazar na Roadside Vendors Welfare Association Kwairam Bazar Kaithel ga khusam naduna Women Street Vendors Meet ama pangthokre mifamasida Roadside Vendors Welfare Association Kwaraman Kaithel gi President Khedritama Minority Muslim Women Vendors Union gi Advisor Jano Begum Salai Taret Apunba Nupis Samas Lup ki Vice President Sanam Thabam Tombi Secretary Fairojam Ivemhal Roadside Vendors Welfare Association gi Advisor KS Ivetonsu Sarugya ke Manipur lenga ki makhada chatharakpa eviction drive ki manungda ngaihak leitana street vendors singbu eviction drive chathaba yaningde hadaki lana sigi matungda pot sitpagi chang yamna hanthakre machamasu gi fees thiba fawba ngamdre imungda anaik yarokpa fawba laing ba ngamdre Prime Minister gi makhada piba loan fawbu su
सिंग ngamlaktabagi thak lakle post sitabana khut hanglaga hanba matam yamna yamsilakle asuk yamna waraba matam asida ngahak leitana street vendors singda awaba piba ngasigi mifamna nungaitaba madi yaningdaba phongdokhe mifam aduda cs tombina street vendors pamba sina imung puraga lakpa si ngasi ngarang khakinate khudaki pot yonba yaroi haraga tokpa yaba nate street vendors famlaga imung manung puduna lakpane aduna lainga ki security na street vendors tankhaiba madi awaba piba tawbigano haina phongdokhe thoromaduda roadside vendors welfare association Manipur ge President Khetri Tamana street vendors singda routine work amu oina famba thingba habasi thingbagi hak khongoina bani street vendors singbu digital survey amagi makhada identity card piduna pung khaiduna pot yolhanba weekly quarterly fee lauraga rules ki makhada form hanbagi tangai fadaba leire aduna taduna ngai hak leitana pot amuk faba amuk thadokba amuk form handuna thauri singnabagumna leibase achumba khongthang nate maramaduna laingak na street vendors singi awaba uduna tung koina chatkadaba lambi yatpagi matam oire phongdokhe tungdami famasida saru gyakhiba street vendors singda awaba pibigano makoibu hinghalu haiba kholau lauki ruling amade opposition party na miyamgi yaifana naba pangal laiba India ama Manipur oina naba chingi lan topiro haina Manipur People's Democratic Front ke secretary Sapam Samungona ngasi Manipur Press Club ta pangthokpa pawgi mifam amada haikre mahakna makha taraduna democracy da election tawraga chahi manga khudingi parliament amadi state union territory da election constitution of India gi part article 324 amadi 329 gi makhada election tawduna MP amadi MLA khale aduga constitution of India gi chapter 2 article 79 to 122 gi makhada tawgadaba mathau sing adu chapter 3 article 168 amadi 212 leiduna state sing adugi government chalaiduna miyam gi fundamental right fanghanaba laingakle masida MP amadi MLA na chapchana mathau tawramlabade Manipurda Englishing aniga kunga humdoi gi megi ohumda sathireba thokdok asi thoklamloi haibasi opposition amadi ruling animakna khanthavam thoi Manipur ruling amadi opposition party anigi marakta taunari ba chingi lan asidi atoppa laibakta taunade asumna India gi honglakliba political gi khongchatta Manipur gi fibam kadai da leiribage haibasi ruling party amadi opposition party na khangbiu haike Bharat ta oiro Manipur da oiro leiriba dol sasak dal Birodi dal animak unitedly administration tobiu launaba khonaba mayam sing ase avoid tobiu pendaba yanadaba leba ki interest toba obilangani madu debate tonaraga madu gi dimeri merito leina biraga nungaiba Manipur shanti leba Manipur saukatba Bharat prithvi da super power oinanaba sengonaba khonarasi haibase Manipur people the front ki mai ki Bharat ki honorable MPs Rajya Sabha ki honorable MP aduga Manipur ki honorable MLAs Manipur people the front na iko mona hanna khuram jari National People's Youth Front NPYF Manipur na sinduna youth conclave amadi National People's Party Manipur gi documentary form gi thoram MSFDS Palace getang asi pangthokre youth conclave asigi hawdokpa thoram da Yumnam Joykumar State President NPP Manipur James PK Sangma National Working President NPP Moirang SC gi MLA Thongam Santi Kakching SC gi MLA Mayanglambam Rameswar Nikki Nongkhlaw National President NPYF na chungba singna presiding member singwena sarugya ki youth conclave asigi saruga moina tongan ba personality singna sarugya duna youth dialogue su pangthoke thoromakha satharakpada documentary gi special screening amadi theme song release tauke conclave asida wangang bada NPP gi National Working President James PK Sangmana khenaba khudingmak tungoinaram laga manglom da changsinduna punsinana ba hona se haike tungilaka da balambi pumba naha singi khutta laibana conclave asi yamna maru aiba amani haina phongdoki I don't want to criticize anyone, any other political party here, but I've seen political parties who just use their youth only for one purpose, prachar, as they call it in Hindi, which is to advocate and spread and get more members into the NPP. That's the word that they use, by hook or by crook. But no, NPP is not like that. We want to open the eyes. We want to open the doors. We want to open the discussion on things so that we all partake in healthy practice of democracy. The NPP today is not a political party which seek temporary political gains. We are looking long term. We are looking at how do we build up the youth of Manipur? How do we build up the youth of other states in the northeast?
Imphal East Yogasana Sports Association Siduna ngarangdagi chatharakpa second Imphal East Yogasana Sports Championship 2025 kiloshinba thauram Kongba Khetri Laikai Community Hall number 2 dangasi pangtokre tharamadуда Thongju Assembly constituency ge MLA Thoktom Biswajit Uchekon Nongpo GP gi chairperson amadi member sing sarugya ke championship asida masagi chahi taruktagi humfumanga fawgi mathakta leiba singi tongan ba category mapanda traditional yogasan eventa participant marifutara tarukna sarugyaduna athoi hentana khiba makong mathang taraba singda mana mathum piduna pungning thagat ke thormasida sarugya khiba Thongju SC ge MLA TS Biswajit na championship asida veteran gi category ama hapliba sigi khanaba oina chahi noriba angang singda anghel singge matong induna sana khonaba khudong chaba ama pire lamdama sida tangdu leita daba lairiba si miyamna haukhiba aranba amadi achumba sing kauthoknaraga lamdama sida ing tappa hanjilakna naba honabada lawba yaba thodang lomina se haina miyamda apil tawkhi si akoina nuaite wai hai che akoina violence la ke badagini peace like badagini ba adu ngasi peace handla ko matam dadi han nuara ba photo amung la kane ba adu tare da khoi kari ta ge hai madam peace hanjan minal ba ai gi nuaite ba akoi gi ngasi pam da ba sauning ba photo matum da loin ma phaujan ne phadun re har ka da khoi machin amat to wena ngapi ba amadi ko thupi ba hai ba che mase gi concepts la chale har ka da khoi punna ingdam ineraga khoi punna shanti lang ne ba matam da ai khoi gi laik tam ba gi woro thaba ingha gi woro अखोई पुनः मक्सी नुआइना याफन लैनमगी मचाक से पुनः मक्सी लैदा पीस साबिद लೈ अदन पीस तबुदा पिनमिनसी अफब खुनाय अमा लहनगे हारबदि मतिंग लैबा नहासिंग पुथोकपा अमदि मखोइबु पुकनिंग थौगतपिबा मथौ यामना ताइ हाइना लंगथबा असेंबली कॉन्स्टिट्युएंसी गे एमएलए कराम श्यामना फोंदोखरे वाफम बसी सोशल डेवलपमेंट ऑर्गेनाइजेशन करामना सिंधुना कराम लाइ हराउबों कम्युनिटी हॉल दा पांगथोकिबा तारामरी सुबा अफब महिरोसिंग तारामना ओपुगी थौरमदा फोंदोखिबने थौरमदुदा सोशल डेवलपमेंट ऑर्गेनाइजेशन कराम गी प्रेसिडेंट पाउनम तोंबा रिटायर्ड सेक्रेटरी मणिपुर लेजिस्लेटिव असेंबली सेक्रेटरीट कराम मैगजीन ACSIR गी Chief Scientist Professor Dr. Huidrom Birkumar, Sub Deputy Collector Lilong Laishram Dinesor, Senior Assistant Director Ministry of Textiles Mutum Sanjeev Kumar Shu Sarugya ke Handak Haido Kiba Class 10 number 12 exam the mark wang na fanglaba mahiroi taraga tarukta chamba khudol potpi duna pungning thagot ke Karam Syamna makha taraduna mahiroi ama oragadi matam chana thabak tawba yamna mathok tai direct laisu haiba loksing laiba thaksi kasi laiba nahayamna puthokpaga loinana academic atmosphere ama mafam asida lehona na bahona bada masigumba thoramase sarugya ba mathok tai Mama pa oibasing nasu macha adu kadai da soikhigade mama mapa ama oibagi thodang na karino club naharol gi thodang na karino habasi khangmin ragadi afaba mating leiba naharol puthokpa matamda yamna maruiba posak ama oigani khunai sida tingjang kaijang daba mayai kabat chinjak ta ngau daba afaba naha yamna leirabadi laikai natraga khonggang adu chawkhatkani aduna afaba thabak taurakpada pukning thogatpade thabak asi politics tagi potharabasu makha tana adumak tawkhigani haiki कोई खुनाई से मतिंग लेबो खुनाई बुइर काना ने सपोर्ट पर लागा दुइसे मसीदा कोई माय वेक्सन जी चाय सुसेम सी थबका मैंगा हम तौरगा ए हेत मपुं फारे हबे यादी वखल मपुं फाबा दुनिया में दरकार ले इंगना बगी मिट सिटी मयाम मलै मणिपुर सरकार की थबक तौरगा ए मति चारे हेत याब नति हई लागे लाइसु खंगे याब नति लारि पन हाइजनु अमा मपा हन येंद्रबा सदगे लेकाय कुंगी कई मथबा में सफर नना बखनर पकांद कोऑपरेशन पिनिंग रबा हई इपो की कंट्रीब्यूशन पिनिंग रगदी हरी हई करी वन टू ले जोइनो अदुना सरा हेलसु ससेमदमनि अफबा इसा पुथोकदमनि अखोई मसेल पुनसिन बगी मुहूर्त अमना अमबु हुनादुना लैरबदी अखोइना पांबा मणिपुर अदु ओहेनबा ngamloi haina lamlai SC gi MLA case ibom chanangasi pungdong bom makhalai kai community hall da pangthokhiba loyal wusu academy hogdokpagi thoromda fongdokre thorom aduda PKDC की प्रेसिडेंट खाइदेम जुकेश्वर पुंगदोंगबम GP की प्रधान आई प्रेम नचुंग सिंगना सरुग्या के थरमदुदा केस इबोम चाना मखा ताखिबदा अखोय मसेल पुनसिनदुना अपाम पामदा फजना खंगनरबा मतुंगदा अखोयना ओहेनिंगबा मोंग अदुदा सेमिनारबदी मांगदा संगसिनबा ngamgani अखोय पुनसिनबगी मुहुता अमना अम तौबुदा सगतबा अतोप सिनफमदा लैबा मियोय सिंगबु चनफम लैतबदौना हेक्ता चैबीबा कानबा करिसु पोरक्लोय असिगुम्बा मियोय सिंग असे मरैबाक नुंगसिबा चौखटपा पामबा मियोय नते हाइना लौबा याय हाइखे Narik am haibamna narik haitabambu chanabham leitraba kanadraba iduna hektangang bi sinbham amada leiba mi amana atopa sinbham amada leiba mi dubu chanabham leitraba mi duna lokhatpham leitraba mi duna
हेता ngang bi si punamak se ai di discipline leitabani mama leiba ku nuksi dabani majati bu nuksi dabani haibase ai haininge ana khoina pami punamak se khoi myamna pullakanda akhoi pangthok ngangani aduga akhoi masen amana amada inthokpa amana amada taisinaba aduna khoina weheningi ba manipur do werakoi yaroi. Joint Coordinating Committee of Scheme Workers Union Manipur Imphal West amadi Imphal East District Committee na sinduna Imphal West amadi Imphal East District labor scheme workers singi waiba protest meeting amanga se Irabot Bhavan da pangthokre thoromaduda AITUC Manipur gi General Secretary L Sotin Kumar na Manipur da maru aiba India lainga ke makhada hangdok liba scheme workers haiba tarabadi asa midday meal amadi angalwadi asina chingbani center amadi state ki fundagi share na thabak toriba yamna maru aiba scheme singi grassroots ta mathong toriba asa worker, midday meal worker, angalwadi worker, helper amadi mini worker singa sina tauriba amadi miyam gidamak lainga ki thabak thauram kaya da mateng pangliba thabak tauriba sing asina fangliba senfam asi yengnarubada yamna chawna khenare masi center amadi state laingak na khangfam thoi tauriba thabak sing asi yenglaga minimum wages pifam thoi Central Trade Union singna taliba demand singde sinmiyamana thada lupa lising kun gataruk fanghan bahaiba sini scheme sing asigi makhada grassroots thabak tawriba workers singi state ki senfam ningthina hapidre scheme sing asigi thabak tawriba singna amato oina punsinduna demand sing asi fangnanaba akanba khongjang sangsinba mathau tare haiki akanba yoma whether skill development skill development ai sari ko thokjana bagi adu thabak adu kari leki koi adu khan thadu bi wari koi haram to ko agde koi mung pur ko pisina koi mung to pura pura da koi na kai no pi sabani ko adu rena e kana ko kharab li mi ko to su yo ko adu rena koi lo shil ma da ko lam ja ko ni ko de si ko ko na skill development ya bari adu masigi program promotion yang scientific oiba foto yang foto ba abadi ko kujala ka da foto ko joina ko foto apun punna ko kujala ka da apun ko pora mo ka da ko Lam khopche laga yum kai nasingba sajan khibana turel amanbi ge saktam ka heliba sidagi kanana ba lam khopchin duna yum kai sajaliba sing takhanana ba honoragane haina turel amanbi kanbaluf na haire nong khra hek subaga leirak khulak kaya ising thumjin bagi thogdok tatana thoglokpa sige maram iram nala matik charak tabana oirakpa amadi turel amanbi haina khangnaba ising chenfam khongsing asi hana pak sauramba changdagi hantharakpa asi yenglaga turel amanbi kalhodrabadi sahi khudingi oina khudaki ichau mayokna ba yabagi akiba leibana Ju part 1 amadi part 2 gi tongan ba club tara hena punsinduna turel amanbi kanbalof thongju area si semkhre luba sigi thaupugadaba sing khanbagi mefam ngasi kakwa namarakom laikai da leiba divine club ta pangthoke maduda seva club ki secretary ningombam sanajau babu convener oina khankhre ko convener oina kharibam mangoljau wangkhem ibungo mayengbam hemchandra amadi asem sunil turel amanbi asigi pak chawba khangdoknanaba mari leinaba singda hairaba matungda lam khopchiliba sing takthoknanaba honagani haina convener ningombam sanajawna fongdorakhe loinana miyamna su turel amanbi kananaba pakhalagliba thabak sing asida mateng pangsinduna tungda lakadaba khudaki ichau singdagi kharada orabasu ngakthok haunanaba honaminasi haiki Tungju manungda laiba tungju barwan tugi club singji punjalaga tungju area gi oiba turel amanbi kanbalup haina ma semjabani masigi enano objection di turel amanbi si hana lejaram ba harkar gi dakta lejaram turel amanbi pak jaw ja hana thangtuka adugi makhata badi ekoi turel amanbi kamaina tungsige haibu ko togan bama oidena rakani magi di turel amanbi si gi magi Pakum Topa, Levam Topa Makamdo, Abukan Akoi, Antum Minaji Haidana, Tunju Parwan to get up Singil Punjan Naraga, to Yenwambi, Kanbalu, Tunju area, and Apo Muslim. Rajashree Bhagasandra Cultural Foundation Manipurna Sinduna Rajashree Bhagasandra na laikidabagi chahi chaniga kungatare suba kumon thauramga mari leinana Manipur University da Rajashree Bhagasandra and Shaping of Manipur Cultural Horizon haiba thimda International Conference ama nomineni chupna pangthoklagani haire International Conference asiga mari leinana Rajashree Bhagasandra Cultural Foundation Manipur gi Thauda Babok Laikai da leba office ta Paumi Singa Unaba Amada Foundation asigi spokesperson Takhelambam Irabotna Rajashree Bhagasandra gi chahi chaniga kungatare suba laikidabagi kumon thauramga mari leinana Rajashree Bhagasandra
Cultural Foundation Manipur, College Development Council Manipur University, Department of Sankritan Manipur University of Culture na Rajeshwari Bhaikasandra Cultural Research Center Manipur University, Academy for Manipuri Culture and Art Shilhead Bangladesh, Bharatiya Itihas Sankalan Samiti Manipur Prant Intellectual Forum Northeast Manipur India ga khusam naraga malem gi thakta chahiye sigi September kungamari amadi kungamanga numit nini chufna conference ama Manipur University asida pangthokadaba mifam asida Rajeshwari Bhaikasandra gi maramda amadi mahakna sengwat piramba jagoi isai nat lining loishol yauna tongan hiram singda akang ahei research scholar singna che pathokpa loinana khananai nagani thoramasi gi matungda Rajeshwari Bhaikasandra Cultural Foundation Manipur na Andhra Pradesh ki maming leiraba laifamlen Tirupati da maidingu Rajeshwari Bhaikasandra gi chahi chaniga kunkatare suba laikidabagi common thoram September kunkatare tagi October ani fawa numit tarukni chupna pangthokani haiki मालेमगी मफम खुदिंगदा खुंदारिबा मणिपुरी प्रजा सिंबु सरु यागदबा मिफम अछिदा राजासी भाईगचंद्रगी मरमदा अमदि महाका सेमगत पिरंबा जगोई इसै नाट लाइनिंग लाइसोनगा मरी लैनना हिरम कयादा अखंग अहि रिसर्च स्कॉलर कयाना चे लांथोपिगनी अमदि खननै नगनी The Kaleidoscope Artists Association gi taramanga suba mapokumun kamari lenana sahigi puthokpa Maibi Laising Jagoi Thogal Jagoi Amadi Nonggo Jagoi Sagolban Mainolerak Maisnam Nong Thongba Lekai Pangthopa Thoram Manipur State Kala Academy Awardee Ningthogjam Ajit Indian Forest Service Retired Sinam Dhananjoy Amasung Department of Dance Manipur University of Culture gi Faculty Oinam Sunil na Athoiba Mithunglen Singh Oiduna Utkre Thoramadu Mari Lenana Association Asigi Jagoi gi Oza Dr. Laitan Them Santos na Manipuri folk dance asi naha singda haihandaba yade haibagi wakhalonda association asigi mapok kumon gamari lainana annual production on folk dance asi haudokpani haiki Arts Society Manipur na sinduna tha asigi tara humdoidagi hauduna chatharakiba ani suba state level tempera Painting workshop lotion bagi thoram wangkhai ningthem pukri mapal dalaiba society asigi office campus ta pangthokre thoramododa Art Society Manipur gi president in charge Ketumim Jugindro amadi society asigi secretary Chandam Lalit na maruiba musing oina sarugyake thoram gi sarugamo oina workshop aduda sarugyaki ba artist kungani pandasu certificate yenthoke thoronga mari leinana secretary Lalit na lamdam asigi haugalakliba layekpa artist singna tempera yekpada Changba machak sing asi Manipur khaknatana Manipur gi wangmada fawba fangba wari bani hairiba layakpa makal asida changba machak sing asi fangbada warabasu lamdam asigi haugalakliba layakpa singna thawa yauna sangsilakpa ubada nungaiba fawi afaba tempera yekpa artist ama oige harabadi fungus ka daba amadi crack laitaba ground ningthina semba haibagi tangai fadaba lai artist singna tempera yekpa matamda traditional amadi folk the best tawraga yekpana hairiba tempera layakpa makal asigi magul hena hable haiki Manipur Public Health Engineering Department specific identification number SIN gi allotment thaba matamda form chumna menduna niyom chumna thananaba all Manipur Pm-Istv Workers and Employees Association gi maikedagi taksilakli wafam sing asi Manipur Press Club ta pangthokiba paumi singa unabada association asigi president Sapam Samungona fongdokibani Manipur Public Health Engineering Department Employees Sing SIN number launanaba allotment thabagi form lana menduna allotment thare havasi all Manipur Pm-Istv Workers and Employees Association na khangbangamle masina lana thajin kiba tarabadi casual oina thabak tawriba singda aduki matik sokhangadori sahi kuntra rom casual oina thabak tawraklaba singi yengduna allotment thaba matamda niyom sumna thabiu amromda department asigi regular post samri ga humfuga taret lom hangduna leire masisu casual oina miyoi Jamaga Taruklom asi oina regular on Tokpina Wafam Taxiladuna, casual sing 1 day off per month or Ibasisu, Log Tokpinaba Taxilakle. Outdated policy written in the PICD. Why the how? Casual commercials in the mean that they are discharge their duty sincerely. Summa mayam sincere. Yam clear oina Manipur Sarkada, Sikunjana office, Kangan beginning I will often say all Manipur PIC worker. And the employees should be my gate. Kai Nana Tamjeri 2026 tagi haugadori ba India Pumbagi caste census kamari lainana Director of Census Operation Manipur amasung Registrar General and Census Commissioner of India Delhi animakta taugadori ba caste census ta Maitei gi identity ga mari lainana World Maitei Council na memorandum pishin kre haire hauzik pangthokodori ba caste census asida de
haukiba aranba adu chumthoknanaba maitai pumnamak amat oina maitai ekhogi caste asi gyalhomi natraga English ta indigenous natraga Sanskrit ta Adivasi haiduna maitai pumnamakpu India gi Bharat pumbagi caste masak takadoriba asida Manipur gi census ki authority amasong leibak miyamna soidana maitai asi amatani haina sakta hongdaba yadaba thodangni karigumba handaki matang asida ekhogi identity asi sumthok haudrabadi maitai ekoi amat oina khomjinana ba honabada arembada tagani hairi Hauzik Pau Marak Tan Atem Break Amatang Lojari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azabthamo Sige yumse next Pm-Istv na check-in na laksilaga thamgrabani ne Dadarang se juhar habaga amta kidrabo asumna mayamna na machalbo ngapshan lugum masige yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv jor habati ngaptokna na basembani German technology sina mana concrete katokna tinaba matamda kapamul amuk hena hengaladli next Pm-Istv strength is in the quick honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayamba mukahna taram nokchuri lene namakata ba pau pizare thasi ki taramarida Manipur police na Thaubal district ki Khongjom police station ki manung chana leiba langthawal khunau dagi fare hariba KCP Taibangan ba group ki active cadres ni hariba konjengbam babita chahi nimfuga manga leifamna kodong popi mamang laikai lisam premika chahi kunthrom doi leifamna Khongman jontu nandaibam noni chahi yankhai gumdoi leifam Khongman atom lekai amasung haikam Rabi maitai chahi kuntragani pan leifam senjam chirang mayai lekai hairiba miyoi mari asi KCP Taibangan ba group ka hirama matada mari leine de haire lubasigi publicity secretary Khongnang thaba maitai gi cherol amada KCP Taibangan ba group ki maikhum uptuna miyam da kihan khanganduna senkhai thongkhai chathaba geng kangbu ama leire haire Lamla Assembly constituency ki manung dalaiba itam nungoi community hall dage lai iril fawbada ikui kuidingai da thokhiba ising ichawgi matungda lairai ningkhai khiba amadi nongna ningkhai rakpa yabagi fibam dalaiba mafam sing lamlai SC ki MLA case ibom chana yengsin kre yengsin khongchet aduda water resources department gi EE Rojita AE Johnson AE Yaifava SO Nongden Khomba amadi itam nungoi khulgi village development committee club amadi maira paibi gi member sing sarugyakhe Khongchet aduga mari lenana MLA case ibom chana water resources department gi official singda athuba matamda yengsin binanaba pautak pikhe Moirangi Lomi Singna Chinjak Tamipal Tangdaba Assembly constituency ama oina na basang silak pathabak thauram khudingmakta SSC gi mihut ama oina Lomi Singdamak award pa leitana ba khona duna mateng pangna na ba mahak lengdana leiri haina Moirang SC gi MLA Thongam Santin Haikre Moirang SC gi manung channel leiba tera khongsang bi maning local Lomi Lufta Lomi Singna ising gi award pa leitana ba MLA da ising chingna ba electric pump set ama pinana ba haibagi matung inna MLA masana tera khongsang bi de chatuna pump set khusina bagi thoram da MLA na wafamasi fongdoki bane Lomi Lufna MLA office Moiranga kusam naduna tera khongsang bimakha community hall da pangthokpa pam khusina bagi thoram aduda MLA Santina makha taraduna mahakpo assembly constituency sigi miyamna ACSC gi mapi mapa ama oina thagat pirakli basi mioi khuzuk kharakita nate mangonda vote piba amadi pikhidaba khudingma ki mihut oina thagat pirakba oibana assembly constituency sida leiriba mipum khudingmakna aigi migi haiba khaidana MLA ama oina mangonda mathau tarakpa miyam gi oiba thabak thoram haibada hangoi bikanu haikhe Lomi Lup amana MLA nangasi Lomi miyamgi awaba uduna chahi ani hena irang asina maram oiraga chingdagi lakpa ising kuki singna thaikibadagi lau panba yadana lairakhiba adu pam asi pibirabana tera khongsang bi maning local gi lau panba ngamdana lairiba adu awaba kharadi koklagani haikhe PMGSY gi makhada kumbi thongkhongdagi ithai wa pokpi taraga wangu men fawbagi lambi semna ba thabak nongju pantha loiraga
lambi semba horgani haina kumbi assembly constituency ki MLA S Premchandrana ithai wapokpi ima fadibi laivungda miyam loina pangthokpa imung kungi miyoi singna nauna BJP yarokpagi thoramda haikre MLA S Premchandran makhatana MLA khaktana ngakpangamloi khudingmak singasi miyam gi achoba support ta honingliba khudingmak adu tana minaraga thabak tomina se haiki Health Center, Manipur University, amadi All Manipur Kidney Transplant Patient Welfare Association anina kusam naduna nephrology and its prevalence in Manipur haiba hiramda awareness pangthokre. All Manipur Kidney Transplant Patient Welfare Association ki Foundation Day 2025 kamari lainana Health Center, Manipur University da pangthokpa awareness aduda Dr. Gulliver Posangbamna nephrology and its prevalence in Manipur haiba hiramda wangangki Fanjobam Lanajitna Manipur da lairiba kidney transplant patient singna thengnariba awaba khudong chadaba sing amadi free drugs policy for kidney transplant patient gi maramda wangangki Thobal district ki Thodam maning laikai da leiba Thodam Kanbalup TKL Safong kiba mangarak suba mapo kumon Thoram Irong Leima Community Hall Thodam da pangthoktuna chahi yamlaba ahal sing all age person sing da yanthokre mapo kumon gi Thoram adu da khangabok SC gi MLA Okram Sujukumar Laisang Them GP gi Upapradhan Thokchom Uibo Pisak amadi miyam gi thabak toriba El Santana athoiba mithunglen sing oina sarugya ke Thodam khul gi oina khwaidagi ahal oiraba oirabi chahi marifu gi mathakta leiraba ahal kunthra ga humdoida chaliba chahi 2024-25 ki oina all age person MLA yanthoki amadi chahi humputra gi mathakta leiraba ahal kunthra ga nithoi dasu lengyan amadi achamba khudul sing tamki tharamadu da MLA Sujukumar nangasi Manipur da hiram khuding da sotharaklaba miyam gi oiba lengak amasu leiba ngamdraba amadi nomadasu nomduna chajaba miyam kham thengna wanraba matamasida Thobal Kanbalufna miyam gi damak amasung laikai gi damak kathok pirakpa kaya se yamna singthaningai oiba thabak amani haiki thangwaiban sairau singbu luna nana thamnanaba amasung mafam asigi umang wamang bu yoktuna thamnanaba pandamda Manipur Forest Department Apunba Fitness Center Rims Road amasung singmi tami cherau chingna punna khusam naduna chit chengba amasung plastic ki polam sing khongat pagi thabak chathakre cleanliness drive aduda Manipur Forest Department DF4 staff sing Apunba Fitness Center Rims Road ki MD Yumnam Hamley trainer trainee amasung chingmi tami miyoi kyasu sarugya ke Central Forest Division ki DFO Bikramna Charau Singh asi luna na thambana miyoi bada kana bapibata natana matam kuina urudraba sa usek sing mafam asida amuk over fanglakpa si live phawani haina phongdoki If we see the present condition of this trek in Langol Reserve Forest, we can see that lot of plastic is thrown away here and there, and this is really harming our Langol Reserve Forest. Langol is a heart of our city, heart of Imphal. It is basically lungs of our city, it's supplying oxygen to our city. So we need to make all round effort to protect our Langol Reserve Forest. So recently we have issued some order restricting activities like trekking, camping inside Langol Reserve Forest. This was basically done to restrict such activities which are harming our environment. It is not a ban, it is just a restriction. So anybody who wants to trek, anybody who wants to do their physical activities, they can approach the forest department through its various beat officers, range officers, division officers, and we'll properly provide a permission. And let us be responsible citizens. Let us ensure that we don't throw away any plastic bottles, any single-use plastic in reserve forest area. Let's not litter our reserve forest area. Cleanliness drive aduda sarugya kiba chingmi team amasung voluntary oina sarugya kiba singna lanai oina charau singasi luna nana lainana ba voluntary oina mafamasi chit sengbagi thabak chathabani ching karakomiyoi singna charau singasi da thariba pambi sing manghan biganu amasung amor akai mafam chadana langthok biganu haiki Churachandpur gi di Filen Laimaram Laikai Hozikna SC Girls Hostel Thanga Wangma High School Relief Camp the Changjafam Loduna Ladiba Tongbram Ibo Choba Amadi Moirangthem Bina Devi Anigi Machanupa Tongbram Sital Zitna Handak Pangthokiba NEET UG exam da state rank 139 Tarakpada Relief Committee Manipur Amadi SC Girls Hostel Thanga Wangma High School Relief Committee Anina Punasindra Punging Thogat Pagachamba Thoram Ama SC Girls Hostel Relief Camp Thangada Pangthokre Relief Committee Manipur ki Chief Coordinator Jingjam Bon Khuraina Sital Zitki MBBS Tambada Changadaba Selfom Singh Manipur ki Laingakna Puthokna Naba Laingaki Pungning Sing Sinki
Bisnupurda District and Session Judge Oina 2024 gi Megi Tang Taraga Mathoi dagi 2025 ki August ki Tang Manga Fawa Puram Laga Hojikna Manipur gi Law Department Judicial Secretary Oina Chatkraba and Kirti Chanbu farewell pibaga loinana Hana Thaubalda Leirambadagi Nauna District and Session Judge Bisnupur Oina Thaupuba Horaba Samom Bijenbu Taram Opagi Tharam ngasi pangthokre District Bar Association Bisnupur na Sinduna District and Session Judge ki Court Hall Complex ta pangthokiba Tharam adu da District and Session Judge Samom Bijensu Taramna okay. Lions Club International District 322 Digi Zone 14 Region 7 Gi 2025-26 ki ahanba District Governors Advisory Committee meeting Lions Club of Kanchipurna Sinduna Pangthok Pagaloina na Nauna Lions Club ki member Oraklaba Singi Oiba orientation program amasu Pangthokre Lion and Milan John Chairman John 13 ki Mongsangai School Director Laiba Yumda Pangthokpa Tharamadu and Milan John Chairman John 13 TS Keso Professor W Gopi Mohan M Gojendra Ice Mani Kumar na resource person oike Lions Club International Hogdoraki bage amadi Housing Forward Changsilakliba Thabak Thauram Singi Lion Club na Paikatliba Thabak Singi Matangda Wangangki Masi chahi namari rakto hai adu koina not less than 3 times ti tawdaba yadaba aruna koina masi gi kaino se quarterly report se loin khungalaga ngasi tawgibjina mathangi second district governor advisory meet loin mo kokhalaga karai bok tawrge karai bok tawdrige adugi tawdrgana kari gino ar karai ra shortfall lerige kamai to koi menkakadage arigi financial collection fund drive natragadi akoina medical camp gumba dorpa adegi u thaba ko man pesa loin changma ngakani na Sanga amadi mahai marong singde khagnatana miyoibadasu yamna sokhanba Mahusian Banapi Makalama Oiriba Parthenium gi Matangda former Singbu Wakal Taminaba Chayolama Chufna August ki Tang Kungani Thoi Fawa Sathagadaba Parthenium Awareness Week KVK Thawal Campus ta Hokre Krisi Vigyan Kendra Thawal Sindura Chathagadoriba campaign Hawdopki Tharamda KVK Thawal ge Head and Senior Scientist Dr. Jesmarani Sarangthem Staff Singh Amadi Line Department Official Kayana Sarugya ke Bimola Memorial Institute Brahmapur Thangapat Mapal Lakpam Leirakna Sinduna Class 10 Fawbugi Mahiroi Singi Oiba Drawing Competition ama Wangkai YVO Community Hall da ngasi pangthokre category ani thokna Ratha Yatra haiba thimda Class 3 dagi Class 5 Fawbugi Mahiroi Singi amadi Recent Flood in Manipur and its Impact haiba thimda Class 6 dagi Class 10 Fawbugi Mahiroi Singi apunba Mahiroi chamaga kuntra romna sarugya ke makong mathang tarakraba Mahiroi Singda manamathum piduna pungning thawatke Youth for Change Oinam Kendra Kauba Nahasingi Oiba platform ama semduna Oinam Assembly constituency gi manungda leiriba kunja taraga humdoida uchara thaba yauna chokhat thaurangi thabak pangthokpa horagani haina lauthokre irengbomda leiba khumukcham jibon gi mireng makhada Assembly constituency sigi kunja taraga humdoigi youth singna sarug yaduna jibon yumda pangthokiba tharamadda advisor ke jibon amade ACSC gi ahal kyasu sarugya ke khumukcham jibona lakadaba 2027 gi general election dasu youth for change oinam kendrana ACSC bu anoba awonba AC ama purakna na bakhona bagal loinana ACSC gi manungda leiriba khungang khudingmakta natural calamity yauna hiram khudingmakta achoba thodang logani leiwa ki thabak thorom kya dasu youth for change oinam kendrana achoba dang logani haike yaubiriba madi yaubirakato mayam so koi welcome tawjari mayam loina mu yaubiu ahan bagi oina koi upalama imagi mingda thabase masina youth for change gi ahan ba thabakni adu makha tarakpada koina laiba any challenges any issue koi national calamity obai natragana khudaki ising ichau tholokpai natragana mayu langpok tholokpai natragana akoi khangau lan ma thoroksu ai madugi damta so akoi youth for change na ninga nam leitana akoi mairong yagani haibase akoi gi youth for change gi thomi akoi gi miyam punamaki achepo wasangni Kongpal Khetui Lekai Delaiba Chingkhai Hunba Polo Club ki Kuntra Suba Foundation Day Thauram Iran Farm Thongkhong Community Hall da Pangthokre Thauramadu da Chingkhai Hunba Polo Club ki Polo Sanroi Singbu Ikai Khumnaki Pony Society ki President CS Priyoranjana Lamdam Asibu Masak Takliba Lamdam Asigi Haudokiba Polo Yokhatpada Leiriba Club Singna Chobo Thogdang Lori Government Su Mateng Pangduna Polo Masak Tako Oina Marging Singda Polo Ge Mitam Kinkre Manakta Polo Playground Semgale Masina International ki Thakta Chanabada Chawna Mateng Oregani Haiki Manipur ki Chokhat Lon Haibese Pony Sina symbol Haitare
ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤ ꯄꯩꯁꯥ ꯊꯥꯗꯔꯛꯀꯗꯧꯔꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯋꯥꯔꯛ ꯌꯥꯝꯅ ꯇꯧꯕ ꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯀꯣꯝꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄꯣꯂꯣꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏ ꯃꯁꯤꯁꯤꯗ ꯁꯤꯡꯖꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕꯀꯨꯝꯕ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗ ꯇꯦꯛꯆꯝꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗ ꯀꯨꯝꯕꯤꯗ ꯕꯤꯁꯦꯟꯄꯨꯔꯗ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯂꯥꯛꯏꯕ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯖꯨꯛꯀꯤ ꯑꯅꯤꯁꯨꯕ ꯌꯥꯑꯣꯜ ꯄꯣꯂꯣꯒꯤ ꯌꯥꯑꯣꯜꯗꯣ ꯃꯅꯤꯄꯨꯔ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯖꯩ Jingkai Hunba Polo Club ki President Thaudam Thoinuna Club asi awaba kaya mayoknaraga ngasi gi fibam asi yaurakibane Imphal East Polo gi club amat thamnanaba polo bu pamjaba nungsijaba singna haibadagi haudokiba club asi ingsok lising amaga chamapan marifutara mangada haudoklaga Manipur Horse Riding Association da affiliate tawkibani haiki Haujimuk sanabagi pau khogi CNS Sports Journalist Boyang Ningthaujamdagi lawirasi Unit Club District Rifle Association Mapangi Nupa Amadi Nupi Shooter Samaga Kulumdoina Saruk Yaduna Ngasi Degi Kuntrom Suba All Manipur Shooting Competition Haukre Manipur Rifle Association Gaming Makada Ngasi Degi Unit Club District Rifle Association Mapan Imphal East, Imphal West, Bishnupur, Thaubal, Kakching, Manipur Police Sports Club, Blossom School Indoor Shooting Center IPS की Jupiter Shooting Range amadi National Sports University की Nupa Shooter Samagani Pumathoi amadi Nupi Shooter Kuntra Mathoi Punna Shooter Samago Kulumdoina Saruk Yaduna Tauthongda Leiba Manipur Rifle Association की Shooting Range da Kuntromdoi Suba All Manipur Shooting Competition Haukre Haudopagi Thoramda Kurai Kendra की MLA Laisangthem Susindro Hana Freedom Manipur की Editor Weramba Rajkumar Ranendrajit United Committee Manipur UCM की Secretary Nahapam Santa Singamadi Manipur Rifle Association ki President Moirangthem Raj Chandrana Thormapu Singh Oike Saruk Yakhiba MLA Laisangthem Susindro Maitaina Pangthokadoriba Shooting Competition asigi matangda miyamda phongdokhibada Hujia khoi Manipur da gun license bining trise government na masi kari no kham masi misuse tawbe hen shooters sidi tasena kanda kamning mo matam da kapya feelings ma power no mai kamning no feelings am le kanda kap kanda target the lies competition jawn masi am phai de kai madam masi competition je yaw kanda target ki kano si dum hengala kadoi ne United Committee Manipur UCM ki Secretary Nahapam Santana phongdokhibada shooting ki chapot thoransi tawna bokna bada akhatna boy khara khatna pangmoi mo na uzai hai ta masi khara na paksna na bi mateng lo ya na ba miyam na su khangba adu ma to ya na ba sumba matam gi oiba program sing se sponsor sing le na khara to na sin bagi bai bada ba leiba hai do adu ma khanje leiba ko oiba thoram da su abai gi angang sing hore sing sida sumba sing se masa kangan ba amadi India ne so mere lo da adu ma thoram do lo na ba hena mong sopsan ba club sing le na coordinate to ba program sing se khara to na pangthok gi bai bada do leiba na khanje United Committee gi secretary mo ina khamjani musi United Committee Manipur gi tangai badana apne to ba ba apne pira ba mateng CSO mo ina mayam da publicize to ba ba le ga di ko mateng pangjage Singjamai Kangkut Team na Kaisamthong Kangkut Naubu Maitiba Piduna Ahanba Itoi Memorial Nupi Khot Kang Tournament ki champion oikre Manipur Kang Association gi meng makhada Singjamai Kangkut na sinduna mamang tha gi tang kulumdoi degi Kangkut taranithoi na grummari thongna khaidukuna Singjamai Kangcheng da chatharakhiba Ahanba Itoi Memorial Nupi Khot Kang Tournament ngasi loisan kre loisan bagi thauramda Singjamai makha oinam thingel gi social activist oinam roman Singjamai Kangkut ki President Namairapam Nilakanta Madi Manipur Kang Association ki President Maikam Jadumani na Thormapu Singh Oike Satharakhiba tournament asigi ngasi sanakhiba aroiba match da Singjamai Kangkut Team A na Kaisamthong Kangkut Naubu Panjal Taramanga Tarahomdoi da Maitiba Piduna champion oikibane Singjamai Kangkut Team A gi ahanba hapta Panjal Taruk amadi ani subhapta Panjal Mapal kapkhi Kaisamthong Kangkut Naubuna ahanba hapta Panjal Manga amadi Ani subhapta Panjal Nepal kapkhi Satharakhiba tournament asida Singjamai Kangkut ki nupa kangloi A Jayanta Sharmana lamtha tara panduna best lamtha amadi lamtha tara sekphai manga punna tara manga panduna best player takhi Kangkut asigi P Romitana lamtha taret panduna best lamtha amadi lamtha taret sekphai ani punna mapan panduna
बेस्ट प्लेयर की मना ताखी नुपा की बेस्ट चेक फईना सिंगजमई कांखुट की W सुराना ताखरे नुपी की बेस्ट चेक फईना कशमथों कांखुट नावबगी ई मोनिकाना तादुना सेलोइना लुपा चंवा चंवा पीदुना पुनिंग थगवटखी सथरखिबा टूर्नामेंट असिगी चैंपियन ओइखिबा सिंगमई कांखुट टीम ए दा एसोसिएशन असिगी माइकईदगी लुपा लिसिंग 10 मणिपुर कांग एसोसिएशन की माइकईदगी लुपा लिसिंग अमा पुन्ना लिसिंग 13 रनर्स अप ताखिबा कशमथों कांखुट नावबदा सिलिलांगलिबा सिंगी माइकईदगी सेलोइना लुपा लिसिंग 9 मणिपुर कांग एसोसिएशन की माइकईदगी लुपा लिसिंग अमा पुन्ना लिसिंग 9 पीदुना पुनिंग थगवटखी Taramanga Subo Hockey India Junior Men National Championship A Division gi ngachi sanakiba Manipur gi ahanba match Hockey Haryana gi makuta maiti krai Hockey India gi meng makhada tha sikitang 32 degi Punjab ki Jalandhar da sathariba Taramanga Subo Hockey India Junior Men National Championship A Division gi ngachi sanakiba Manipur gi ahanba match Manipur Hockey Haryana gi makuta Panjal manga sinoda maiti kibane Manipur की अनिशुब अरोइब लीग मैच था सिगी तंग 39 दा दादरा एंड नगर हेविली दमन एंड दीव हॉकी का सानरगने मखाताबा सानबगी पाउ पिजरी किक बॉक्सिंग मसाना की मतंगदा मणिपुर चे नबकया लेबदगी सानरोय क्या की पुंसी मांगबा याबगी फिबमदा लागलेबसी थोक्तनबा सानरोय सिंह अमदी मामा मपा ओबसिंगना Wako India Kickboxing Federation Ministry of Youth Affairs Amadi IOC na recognize Toraba United Association of Kickboxing Organization Manipur gi lamjing makhada sanahan biu haire Manipur Press Club ta pangthokpa pawgi mifam da United Association of Kickboxing Organization Manipur gi Secretary L Bedikna United Association of Kickboxing Organization Manipur na thokliba wathoksing asi thoktana ba KAM ga punsinana ba matam kuina ngaiduna lakpani adu ngasi fawba ngairakpana sanaroi singda hena mangba nuaitaba kaya thoktana ba tangai fadana ngasi miyamda sanaroi singi khalaga khanghanbani haiki Manipur की kickboxing players sing amadi parents guardians sing da chai su sing kickboxing masana sida thawai yauna sanhaning ba leiragadi United Association Kickboxing Organization Manipur ukom asigi miyeng makhada sanan biyo haina khanganjari maramdi ukom United Association Kickboxing Organization Manipur asi Wako India Kickboxing Federation na Federation da recognized by Ministry of Youth Affairs Government of India amadi International Olympic Committee na recognized torba body amani hariba body asiga United Association Kickboxing Organization Manipur asiga hojikchu chadmi duna adumak leiri haina mayam yamda amadi Manipur ki players sing da khanganjari Lakliba September Mari gi pung tara tabada Manipur Netball Association MNA gi General Body Meeting ama MNA gi General Secretary A Bhanu gi Nongmaibung Academy Road ta lebada pangthuklagani haina MNA na thadorokpa cherol amana hairi India gi judo sanroi chada humputra de Manipuri masa singna oiri haina Manipuri Judo Association gi President Bijoy Koijamna Fongdokre Wafam Asingasi Kumalam Pakta Leiba Manipur Judo Association gi Imphal Training Center da Bangalore gi Balari da West over Inspire Institute of Sports ka Manipur gi Judo Sanroi Singbu Maleng gi Thakta Hauzik Leiba Fivam Asidagi Hena Pukhananaba MOU ama sign tawnabaga mari leinana Fongdokibani sign tobaduda Sarugya ki bi Inspire Institute of Sports ki President su oirebi Manisha Malhotrana hanadagi hauna chahi ahungi mamangdagi Manipur gi Judo Sanroi Sing yokhananaba Institute asina mateng pangduna lakle makhataba mateng pangnanaba ngasigi khurekasi amuk hanna pinabani judo no masana asi Manipur gi oinadi yamna chanaba masana ama oire masibu hena sakhananaba amadi grassroots level da leiriba naha oriba judoka singbu tungda lakadoriba Olympic Games Asian Games amadi atai international tournament kayada medal lorok pangamna ba khongthang asi lokhatpani Manipur Judo Association asu afaba judoka sing puthokna ba khonariba si pukung kaya thogan ingai ni institute ki maike digi judoka singi sanabagi polam sing khagnatana official sing yauna international gi thakta leiriba coach singsu mateng pangani haike Judo has been doing very, very well in Manipur, and the point of this is to keep working and keep supporting different states which are doing a lot of good work within the judo community and the judo family. What we really want is to support sports at a very grassroots level, and this is a very good example of these young kids. These are the ones who are going to be future medal winners for the countries, future Olympic champions, future Asian Games champions, and we want to be able to support them and make them grow. I think that the Manipur Judo Association has a big commitment towards judo, and Sir has been doing a lot of work uplifting the sport within the community and within this region.
खुरेक पीना बादुदा सरुक याखिबा मणिपुर जुडो एसोसिएशन की प्रेसिडेंट बिजोय कोइजमना मणिपुर दा नौना मणिपुर जुडो एसोसिएशन की मखादा ट्रेनिंग सेंटर मरी हांगदोक्ले मसी IIS ना चाम पुथोक्तुना हांगबने इंटरनेशनल थाकी ओइबा मैथ सेट अमदा चौराकना लुपा लाख तरागा निथोय रोम पीबा मैथ सेट सिंग ट्रेनिंग सेंटर खुदिंगमक्ता थमलगने मणिपुर जुडो एसोसिएशन सु चही हुंगी ममांगदगी IIS ना चाम सेंथंग पिथदुना चलाइदुना लाकले अमदी मणिपुर जुडो का सिंग इंटरनेशनल अमदी नेशनल लेवल दा मेडल लोबसु हेंगलाकले मसिदा मियाम अमदी मीडिया सिंगसु जुडो मसाना सि योखटना बखोनबदा मतेंग पांगबियु हाइखे दरकार होइबा अखोइगी मेट इंटरनेशनल लेवल की थाकता होइबा मसी चौरांगना मार्केट रेट सेट अमदा अबाव 12 लाख कुमाय पीबा सुंबसे खोइ विदाउट एनी सिंगल मनी फ्रॉम एसोसिएशन और गवर्नमेंट हाइबा IIS ना लोइबा खोइदा फ्री द पीबा सिदा नतना याम नुंगाइबा मना अखोइगी IIS ना तो विरिसि करिगुंबा जुडोका सिंगना टूर्नामेंट योबो चटपा मतमदा खोइ हुसिकी इरांगसि फत्तबनेना मखादा चटपा यादबा मसी न मरम ओरकांदा करिगुंबा अखोइगी सानरुइ सिंगना अतोपा स्टेट ता टूर्नामेंट चटपा तारगदी मथकता चटननबा मसिगी तंगाई फदबा एरोप्लेन भाड़ा से मखोइना पुथोए हानसु पुथोरे हुसिकी पुथोकने ना दम लेरी सोन पुथोलगनी मदु एग्रीमेंट यावी लोइसलपदंगा सिगी मरुइबा पाव अमुका हन्ना पिजरी PR लाकनबा थवोइने डिमांड तौबा लेबना पॉपुलर गवर्नमेंट सेंबा ngamkhiroi makhatana PR amukasu sangdorakini haina Purai SC gi MLA Laisangthem Susindrona haikre अपिक स्टेट असिदा थोकलिबा चाही अनि हेलक्लबा इरांग असि लोइसिनबा ngamdribasi kari karamba aronba agenda laibadagi लोइसिनदबनो हाबेसि हंगनिंगी हाइना कांग्रेस लुचिंगबा ओक्रम इबोबिना हाइख्रे मणिपुर लेंगाकना ngaihak leitana street vendor sing takthokba yaningdaba फोंगदोक्रे अमदी रूलिंग अमदी ओपोजिशन ना मियाम गी याइफनना बा हुनबा तोकपिरो हाइना MPDF के सेक्रेटरी सापम समुंगौना हाइख्रे नसिगी ओइनदी मणिपुर पाव मतांग सिदा लोइजरे मिरेंग ताबिरिबो पुनमक पमुक हना खुरुमजरी